ꯑꯍꯥꯟꯕꯃꯛꯇꯗ ꯕ꯭ꯂꯣꯒ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯣꯏꯅ ꯇꯔꯥꯝ ꯑꯣꯛꯆꯔꯤ. ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯒ ꯑꯁꯤꯗꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯐ ꯃꯥꯔꯆꯦꯟ ꯅꯦꯚꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕꯅꯤ. ꯑꯁꯤꯁꯦ ꯑꯩꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯑꯃꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯁ꯭ꯇꯣꯔꯤ ꯊꯝꯃꯒ ꯚꯣꯠ ꯇꯧꯖꯈꯤꯕꯅꯤ. ꯏꯟꯗꯤꯌꯟ ꯅꯦꯚꯤ ꯚꯔꯁꯦꯁ ꯃꯥꯔꯆꯦꯟ ꯅꯦꯚꯤꯒꯤ ꯃꯇꯥꯡꯗ ꯕ꯭ꯂꯣꯒ ꯁꯦꯝꯖꯔꯛꯎꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯐ ꯃꯥꯔꯆꯦꯟ ꯅꯦꯚꯤꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯚꯣꯠ ꯇꯧꯕ ꯃꯇꯝꯗ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯐ ꯃꯥꯔꯆꯦꯟ ꯅꯦꯚꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯕꯤꯔꯛꯎ ꯍꯥꯏꯕ ꯃꯤ ꯃꯁꯤꯡꯅ ꯍꯦꯟꯅ ꯌꯥꯝꯕꯗꯒꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯔꯛꯄꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯃꯊꯪꯒꯤ ꯑꯩꯅ ꯁ꯭ꯇꯣꯔꯤ ꯊꯝꯕ ꯃꯇꯝꯗ ꯑꯞꯗꯦꯠ ꯂꯩꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯁꯤꯗ ꯂꯩꯔꯦ, ꯑꯁꯤꯗ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ, ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛꯁꯤꯗ ꯂꯩꯔꯦ. ꯃꯃꯥꯡꯗ ꯑꯩꯅ ꯊꯥꯒꯠꯈꯤꯕ ꯕ꯭ꯂꯣꯒ ꯃꯌꯥꯝꯗ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯕ ꯇꯥꯔꯒꯁꯨ, ꯑꯩꯒ ꯋꯥꯔꯤ ꯁꯥꯅꯅꯤꯡꯕ ꯇꯥꯔꯒꯁꯨ, ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯅꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ. ꯑꯩꯅ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ. ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯒ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯗꯤꯁꯀꯔꯦꯖ ꯇꯧꯒꯦ ꯈꯟꯗꯨꯅ ꯁꯦꯝꯕꯗꯤ ꯅꯠꯆꯗꯦ. ꯑꯦꯅꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯊꯕꯛ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯃꯍꯧꯁꯥꯗꯒꯤ ꯆꯠꯅꯔꯒ ꯂꯥꯛꯑꯕꯅꯤ. ꯃꯥꯔꯆꯦꯟ ꯅꯦꯚꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯤ. ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯑꯋꯥꯕ ꯐꯪꯉꯤ, ꯑꯩ ꯏꯁꯥꯃꯛ 20 months ꯍꯦꯟꯅ ꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯑꯦ. ꯁꯤꯒꯩꯁꯤꯗ ꯑꯩꯅ ꯐꯪꯉꯛꯄ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ. ꯑꯗꯨꯒ ꯑꯁꯤꯒ ꯂꯥꯏꯟꯗ ꯆꯪꯅꯤꯡꯕ ꯃꯤ ꯃꯌꯥꯝꯁꯨ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯕ꯭ꯂꯣꯒ ꯑꯁꯤ ꯁꯦꯝꯖꯔꯛꯄꯅꯤ. Call for help now. Remove all clothing from patient's chest. Pull red handle to open bag. Shock delivered. Provide chest compressions and rescue breaths. ꯁꯤꯞꯇꯁꯨ ꯑꯅꯥꯕ ꯃꯈꯜ ꯃꯈꯜꯒꯤ ꯍꯤꯗꯥꯛ ꯃꯈꯜ ꯀꯌꯥ ꯑꯃ ꯄꯨꯔ ꯆꯠꯂꯦ. ꯑꯗꯨꯒ ꯑꯀꯟꯕ ꯗ꯭ꯔꯒꯁ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯔꯐꯤꯟꯒꯨꯝꯕꯁꯨ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯦ. ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯦꯞꯇꯦꯟꯅ ꯂꯣꯛ ꯇꯧꯁꯜꯂꯒ ꯐꯖꯅ ꯊꯝꯃꯦ. ꯑꯁꯤꯒꯩꯁꯤꯒ ꯑꯩꯅ ꯂꯦꯛ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯀꯦꯌꯔ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯞꯁꯦ ꯅꯨꯃꯤꯠ 30-40ꯅꯤꯒꯨꯝꯕꯒꯤ ꯁꯦꯂꯤꯡ ꯆꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯞꯁꯦ ꯀꯣꯁꯇꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯄ ꯈꯪꯗꯦ, ꯀꯟꯅ ꯅꯥꯔꯛꯄ ꯈꯪꯗꯦ, ꯑꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯌꯦꯡꯕꯤꯅꯕ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯦ. ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯣꯁꯇꯦꯜ ꯑꯦꯔꯤꯌꯥ ꯌꯧꯔꯛꯄ ꯉꯥꯏꯔꯒ ꯁꯨꯃꯥꯏꯅ ꯍꯦꯂꯤꯀꯣꯞꯇꯔ ꯀꯧꯔꯒ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ. ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯏꯃꯥꯟꯅꯕꯁꯤꯡ ꯄꯨꯜꯂꯒ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄ, ꯑꯗꯩꯗꯤ ꯌꯥꯎꯁꯪ ꯃꯇꯝꯗ ꯂꯥꯡꯕ ꯈꯣꯠꯄꯁꯤꯗꯤ ꯑꯗꯨꯝ ꯐꯪꯗ꯭ꯔꯦ. ꯁꯤꯞꯇ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯏꯟꯇꯔꯅꯦꯠ ꯄꯥꯏꯕ ꯐꯪꯗꯦ. ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯁꯤꯞꯇꯣ ꯄꯣꯔꯠꯇ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯏꯟꯇꯔꯅꯦꯠ ꯄꯥꯏꯕ ꯐꯪꯉꯣꯏꯗꯣꯏꯅꯤ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝꯁꯨ ꯑꯣꯏꯔꯕꯅꯤꯅ ꯏꯟꯇꯔꯅꯦꯠ ꯄꯥꯏꯗꯕ ꯇꯥꯔꯒꯗꯤ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨꯗꯤ ꯚꯦꯁꯦꯜ ꯑꯅꯝꯕꯅꯗꯤ ꯋꯥꯏꯐꯥꯏꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯗꯨꯝ ꯐꯪꯅꯔꯕꯅꯤ. ꯑꯗꯣ ꯀꯝꯄꯅꯤ ꯈꯔ ꯑꯃꯗꯗꯤ ꯑꯗꯨꯝ ꯆꯥꯔꯖ ꯂꯧꯋꯤ, ꯀꯝꯄꯅꯤ ꯈꯔ ꯑꯃꯗꯗꯤ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯄꯤ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤ. ꯑꯁꯤꯗꯤ ꯂꯥꯏꯕꯛꯇ ꯐꯪꯅꯔꯦ. ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ. ꯐꯪꯕ ꯇꯥꯔꯒꯁꯨ ꯅꯣꯡꯃꯗ 100 MB ꯅꯠꯇ꯭ꯔꯒꯅ 1 GBꯒꯨꯝꯕ ꯊꯥ ꯑꯃꯒꯤ. 100 MB ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃꯗ ꯑꯗꯨꯝ WhatsApp ꯍꯥꯡꯕꯗ ꯑꯗꯨꯝ ꯂꯣꯏꯔꯦ. ꯍꯣꯝ ꯁꯤꯛꯅꯦꯁ ꯑꯣꯔ ꯁꯤ ꯁꯤꯛꯅꯦꯁ ꯑꯁꯤꯒꯤꯁꯦ ꯃꯤꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ. ꯑꯦ ꯐ꯭ꯔꯦꯁꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯒꯅꯦꯅ ꯈꯜꯂꯦ. ꯃꯤ ꯀꯌꯥ ꯑꯃ ꯑꯍꯥꯟꯕ ꯁꯦꯂꯤꯡ ꯆꯠꯂꯨꯔꯒ ꯉꯝꯃꯛꯇꯗꯅ ꯇꯣꯛꯊꯣꯛꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ. ꯑꯁꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯀ꯭ꯔꯨ ꯑꯃ, ꯃꯥꯒꯤ ꯃꯄꯥꯗꯣ ꯌꯨꯝꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦꯅ ꯄꯥꯎ ꯄꯤꯔꯛꯄꯅꯦ. ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯂꯥꯛꯄ ꯊꯥ ꯑꯃꯇꯁꯨ ꯐꯥꯔꯤꯕ, ꯑꯗꯩꯗꯤ ꯑꯩꯈꯣই ꯊꯕꯛꯁꯨ ꯈꯔ ꯀꯟꯅ ꯆꯤꯜꯂꯤꯕ ꯃꯇꯥꯡꯁꯨ ꯑꯣꯏꯕ. ꯁꯤꯒꯩꯁꯤꯒ ꯃꯥꯅ ꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯒ ꯃꯥꯅ ꯋꯥꯈꯤꯕꯗꯣ ꯑꯩꯁꯨ ꯑꯗꯨꯝ
ꯐꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯇꯝꯗꯨꯒ ꯊꯕꯛꯁꯨ ꯀꯟꯅ ꯀꯜꯂꯤ ꯈꯕꯖꯤ ꯆꯠꯀꯗꯕꯒꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯔꯚꯦꯌꯔꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯞꯇꯨꯁꯨ ꯄꯨꯔꯥ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯕ ꯃꯇꯝꯗ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯅꯣꯡꯃꯗ 16 ꯑꯋꯥꯔꯁꯃꯨꯛꯀ ꯊꯕꯛ ꯁꯨꯕ ꯃꯇꯥꯡ ꯑꯣꯏꯈꯤꯕꯅꯤ ꯑꯗꯣꯝ ꯀꯔꯤꯒꯨꯝꯕ ꯁꯤꯞꯇ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯦꯅꯤ ꯋꯦꯗꯔꯗ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎꯗꯤꯒꯨꯝꯕ ꯑꯗꯩꯗꯤ ꯗꯨꯕꯥꯏꯒꯨꯝꯕ ꯀꯨꯋꯦꯠꯒꯨꯝꯕꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯁꯥꯕ ꯂꯝꯅꯤꯅ 50 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇ ꯐꯥꯎꯕ ꯑꯗꯨꯝ ꯊꯕꯛ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯔꯅꯤ ꯀꯔꯤꯒꯨꯝꯕ ꯌꯨꯔꯣꯄꯤꯌꯟ ꯁꯥꯏꯠꯒꯨꯝꯕꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯎꯟꯒꯨꯝꯕ ꯇꯥꯕ ꯃꯔꯛꯇ ꯑꯃꯨꯛꯀ ꯑꯃꯨꯛ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯔꯅꯤ ꯗ꯭ꯌꯨꯇꯤꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃꯗ ꯂꯩꯔꯤꯁꯦ ꯗ꯭ꯌꯨꯇꯤꯁꯦ ꯅꯣꯔꯃꯦꯜꯂꯤ 8 to 10 ꯑꯋꯥꯔꯁꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯏꯃꯔꯖꯦꯟꯁꯤꯒꯨꯝꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯗꯩꯗꯤ ꯁꯔꯚꯦꯒꯨꯝꯕ ꯂꯥꯛꯄ ꯑꯗꯩ ꯀꯔꯤ ꯀꯔꯥ ꯂꯧꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯅꯣꯡꯃꯗ 13-14 ꯑꯋꯥꯔꯁ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯦꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯅꯣꯔꯃꯦꯜꯂꯤꯕꯨꯗꯤ ꯑꯗꯨꯝ 10 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯁꯥ ꯉꯥ ꯆꯥꯗꯕ ꯇꯥꯔꯒꯗꯤ ꯁꯤꯞꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯁꯤꯞꯁꯦ ꯑꯅꯝꯕꯅꯗꯤ ꯁꯥ ꯉꯥ ꯑꯣꯏꯅ ꯇꯧꯒꯜꯂꯤ ꯑꯗꯨꯒ ꯁꯤꯞꯀꯤ ꯀꯨꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯞꯇꯨꯒ ꯂꯩꯔꯤꯕ ꯀ꯭ꯔꯨꯁꯤꯡ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯌꯥꯝꯃꯤ ꯑꯗꯨꯒꯤ ꯅꯦꯁꯅꯦꯂꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯞꯀꯤ ꯀꯨꯛ ꯂꯩ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯁꯤꯞꯁꯦ ꯏꯟꯗꯤꯌꯟ ꯀ꯭ꯔꯨꯅ ꯍꯦꯟꯅ ꯌꯥꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯏꯟꯗꯤꯌꯟ ꯀꯨꯛ ꯑꯣꯏꯅ ꯂꯥꯛꯑꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯐꯥꯎꯕ ꯆꯥꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯣ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯦꯟꯖꯥꯡ ꯍꯥꯎꯇꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯊꯣꯛꯄ ꯑꯂꯨꯒ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯀꯧꯇꯥ ꯉꯥꯒ ꯈꯪꯗꯦ ꯑꯗꯨꯝ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒ ꯆꯥꯏ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯁ ꯄꯣꯏꯟꯇ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯗꯤ ꯅꯦꯚꯔ ꯑꯦꯟ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯊꯕꯛ ꯀꯣꯔꯁ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ 3ꯒꯤ ꯀꯣꯔꯁ ꯇꯧꯔꯒ ꯊꯕꯛ ꯍꯧꯕ ꯌꯥꯔꯦ ꯂꯥꯏꯔꯤꯛ ꯄꯥꯔꯁꯨ ꯌꯥꯔꯦꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯁꯤ ꯂꯥꯟꯒꯅꯤ ꯁꯤꯒꯩꯁꯤꯗ ꯀꯣꯔꯁ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯖꯥꯝ ꯃꯈꯜ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯗꯩꯗꯤ STCW ꯍꯥꯏꯅ ꯀꯣꯔꯁ ꯑꯃ ꯂꯩ ꯑꯁꯤꯒꯤ ꯀꯣꯔꯁꯁꯤꯁꯨ ꯑꯗꯨꯝ ꯔꯤꯐ꯭ꯔꯦꯁ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯏ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠ 5ꯅꯤꯒꯤ 10ꯅꯤꯒꯤ 10ꯅꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯨ ꯑꯗꯨꯝ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯗꯒꯤ IMOꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯔꯨꯜ ꯑꯅꯧꯕ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯔꯨꯜꯁꯤꯡꯁꯨ ꯑꯗꯨꯝ ꯄꯥꯕꯒꯤ ꯃꯊꯧꯁꯨ ꯑꯗꯨꯝ ꯇꯥꯔꯛꯑꯅꯤ ꯑꯗꯒꯤ ꯁꯦꯐꯇꯤ ꯑꯣꯐ ꯂꯥꯏꯐ SC ꯃꯥꯔꯄꯣꯜꯒꯨꯝꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯁꯨ ꯑꯣꯏꯕꯅꯤ나 ꯑꯦꯅꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯅꯧꯕ ꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯗꯨꯒꯤ ꯑꯃꯨꯛ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯛꯄꯁꯨ ꯃꯊꯧ ꯇꯥꯅꯤ ꯃꯔꯝ ꯑꯁꯤꯅ ꯁꯤꯒꯤ ꯂꯥꯏꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯗꯤ ꯅꯦꯚꯔ ꯑꯦꯟ ꯕ꯭ꯂꯣꯛ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯄꯣꯏꯟ ꯃꯌꯥꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯄꯜꯍꯟꯅꯤꯡꯉꯒ ꯑꯩꯅ ꯄꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯈꯥꯗ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯗ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕꯒꯦ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯗꯣꯔꯛꯎꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯃꯥꯔꯆꯦꯟ ꯅꯦꯚꯤ ꯚꯔꯁꯦꯁ ꯏꯟꯗꯤꯌꯟ ꯅꯦꯚꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯃꯛꯑꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ 1000 ꯂꯥꯏꯛ ꯌꯧꯕꯒ ꯑꯩ ꯃꯥꯔꯆꯦꯟ ꯅꯦꯚꯤ ꯚꯔꯁꯦꯁ ꯏꯟꯗꯤꯌꯟ ꯅꯦꯚꯤꯒꯤ ꯃꯇꯥꯡꯗ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ